Tabiriba amadi miteng tabiriba singbo ahanba maktada akong sanba thoksomna ikai khumnajabaga loinana taramna oksari. Ngasi amuk pumna makidamakta pudun lakjariba film asi Kalki hairiba film aduni. Film asi 2024 ki June 27 da release tawkiba yamna nauriba film amani. Film asi science fiction amasung action the based of film amasuni. Film asi Nag Aswin na director oiri. Aduga si Aswani Datna producer wari. Film asida maru oina satam langlibasing adudi Amitabh Bachchan, Pravasna dual roles ta saruk yari. Deepika Padukone amasung Kamal Haasan hariba saknairibasing asina film asida maru oiba thodang sing lowri. Film asigi budget na 600 crore ni. Adubo film asina release tawdringaidagi hauna record kaya thamkhrabani. Film asigi rating sing adudi IMDb da 10 gi manungda 8.4 phangi. Google user singna 94% like piri. Film asigi ahobun mita 180 crore tanki. Asigumlaba yamna nauriba masung miyamna yamna pamnariba film asi thagat charakba asigi damakta aikhoida thongna happy bo oina video asibo like share masung comment tawbiramo aduga maru oina channel asibu nungsibiduna subscribe tawbiramo mayamgi tawbimal punsigi kaujaroi. Film asi yamna nauriba film oibana mayamna film asi yengba matamda hena gyan tananabagidamagta khara samlapna lijarabani masigidamagta warobiroi aduga ngasigi film asi aigi marup akbarna manipuri londa translate tawbirakpani phare adudi mayam yamna koithoktana film gi warida bomnamakki pukning singsinjari. Film gi ahobada Mahabharat ki achouba lan loisanbagi sakfam ama ulai. Sakfam asida lanmi kaya siduna ikheng na chotlaba laimaida taduna leinarami. Bumnamak asi uraga Aswathamana yamna sawningladuna Arjun gi machanupa Abhimanyu gi nupigi mabukta naupuduna leiriba aduda mantra sonduna attack tawduna hatoklami. Thongdok asidagi Krishna Bhagavan su Aswathamada yamna sawraduna thoglakhi. Aswathamana madu khangladuna Krishna da hairi. Aibu hatkadaba oriba swalo. Ai Arjun nate nangi wa amata taroi. Krishna na amuk hari nang na tawkriba pap adu Kurukshetra gi numit 19 ni asida kana amata na tawkhidri. Nang na Dronacharya gi macha oiraga matau karamna pap adu tawribano mahaki macha ni haibada kanadabani nahakte wahi asitaraga Aswathama yamna sauna aigi ipagi ming pannanaba adhikar adu nangonda kanana pi. Asumna haiduna Aswathamana Krishna da songsinduna attack tawrakhi. Krishna leithoki aduga Aswathama bu yamna lapna hundoklami amasung yamna sauna songsinduna hairi. Aswathama isor oigera Drona oigera kana amata maral gi dandi phangdaba yaroi. Nangna taibangpal faudriba angang amabu mamagi mabuk manungda hatpagi dandi soidana phangani. Aswathamana khumlai phare adudi nangi apamba du tawro aibu halo wahi asi taraga Krishna na amuk khumlai nangi dandi asi nangbo hatpanati nahak hingduna adumak laigani chahi 40 kayagi matungda pandap sing pumnamak sikragani yuk asi aroibasu oikragani kali yuk laklagani kali su laklani male masi amambana thalani nangna asi bobu pamgani adubu phangbadi ngamloi masi aigi samni. Wahi sitaraga Aswathamana amuk hanglai. Aigi dandi asi karamba matamda kokpigani. Krishna na hari. Ngasidi nangna aibu hatnabu honari. Matam amada nangna aibu kannanaba honarakhigani. Matam madu Gangagi ising marik amakhag ngairkini. Aduga ayhak malem asida taibang mirol oina poglakani. Asumna hairamlaga Krishna na Aswathama gi maraibaki mani adu lawthoktuna puraga chatki. Aswathama chaina khangduna lehui. Sinnasigi matungda animation oina haukraba malem gi wari sing ulai. Mathangi sinda miyoi kharana aronba mission amagi matangda wari sanarami. Matamasi Mahabharat ki lal adugi matung chahi lising taruk ki matung gi matamni. Malem asida asangba amata ukhidre. Uful waiful tana thalami. Saukhat aba matam asigi angakpa khusem kaya sulairami. Apaiba truck amada miyoi khara haptuna puraklami. Angang ama masa nungairakta duna lok khurami.
Maduda mapana mayam aduda kana kanagi ising yauribano hangbada miyoi amattana pirakhide. Adubu ahal oiba misak amana ising yaubu bottle ama pirakhi. Ising adu lauduna mapana macha aduda ising pithak pirami. Aduga yamna ngakna ising pirakpa ahal aduda hanglakhi. Nangna ising free da piriba adu karigino. Kana amatana ising pinadi haiba sinang khangdabra. Wahang asitaraga ahal asina khumlai. Ai khangdi. Aidi ahan bu oina thoglakpani. Ai khoigi leifam adudagi. Angang amana ahal aduda ngasina karigi thoglaklibano haina amuk hanglakhi. Ahal aduna angang adu koksinduna matam kayadagi ukhidraba numitki mangal adu uhanduna hari. Amukta ukhidraba ngaliba numit asi ngasidagi chahi lising tarukki mamangda ukhibadagi uriba asini. Asumna haraga wari makha takhidre. Makhoi sing asi kasi kauba mafam amada lakhibani. Driver aduna mayam aduda kasi yaure hain harki. Mayam pumnamak yengnarami. Aduga angang aduna hari. Mafam asi malemgi aruiba city amani. Wahi asi taraga ahal aduna hari. Malemgi ihan hanba city amani. Asumna kasi hariba mafam adu yausilaki. Mafam asida angak pa kaya thengnarami. Minungsi karimata leinaramde. Chana thaknanaba marang kaidabana apang ba munnaduna chanarami. Mafam asida yamna ngakpa triangle shape ama yamna su phajaba mu urami. Madu uraga angang aduna karino haina hanglakpada atopa angang aman hari. Aisu unit million ama tungsindur mafam asida soidana chatkani. Mafam asidadi uwa ising nungsit marang kaina awat pamata leitana leiribani. Ahal aduna amuk hari. Karigi leitani. Malemgi kanaba pumnamak makhoina pukatuna thamkrabani. Angang aduna hanglai. Mathak asida kana leiribano. Ahal aduna khumlai. Awaba pumnamak asigi maram oiriba chahi chani suraba supreme yaskin leiribani. Mathangi sinda geng khupu ama ulai. Makhoina ahal ama fadun puraklami. Ahal aduna Bhagawan gi murti macha ama purakhi. Airiba murti adu yenglaga geng adun hari. Hanuba nang kasi sida Bhagawan gi athingba lei haiba khangdabra. Wafam asi complex ta khangkhrabadi nathwai manglagani. Ahal aduna haijari. Chanbiduna aibu hatpigano. Aina angang oiringaida aigi ipubokna pibirambani. Geng aduna amuk makha tari. Nakhoigi Bhagawan si karigino huida phamlibase sigi mingna kari kawi. Ahal asina maming di kawkhre haina khumi. Aduga makha tana hari. Pumnamakna thajanari. Madudi kasi asi ngak senduna leiriba Bhagawan ni haina. Tanja asida kasida lakiba truck adu yausilaki. Geng aduna magi misingda anaubu potsing yaurakle hain haiki. Amasung nupi singbu tongana khanduktuna lephalami. Geng asigi miyoi amana device ama paiduna nupi singadu mathang check tawrami. Maduda nupi macha ama positive ni haina khandoklami. Aduga pusinki mapana macha nupi bu kauduna thadukna bhaijarami. Geng leader aduna hari. Nasa nupi asi complex ki mating oigadoribani. Nacha nupi asigi muhutta unit lising tara supigadoribani. Asumna nampu tautuna lawsilami. Upai leitana mapa adu lehukhi. Angang amana geng leader adu da hanglai. Iyamba aina nupi macha pirabadi unit kaya pigani. Geng leader aduna nupi macha di haina hanglakpada nupa macha aduna leithoktuna yenglakpada leiramdi. Matang asidagi aikhoina khangi. Madudi trakta angang ama yaurakhiba adusu nupi macha amani haiba. Hairiba nupi macha asina lona chenthokuna lakpada ahal aduna machin khumdana purakhi. Aduga makhoigi arunba mising adu kauthokdami. Ahal asigi maming Rumi kawi. Akhoigi mising aduna mahakpu mafam masida lakpu uraga hanglai. Rumi nahak mafam masida kaidobo laklibano. Rumi na khumlai. Nakhoina laklibagi maram maduka chap mani. Nupa aduna Rumi da amuk hairi. Nahak na mafam masida laklaga asomda Mariamna kayagi matik wajariba.
Nahak mafam asida leire haibasi sambalada khanghan khidrabadi mafam aduda nangbu thibada mayam wanare asumna haiduna device ama lauthoklaga makhoi mayam sak unaduna wari sanarami Rumina Mariamda hairi aikhoina khorang ngaijarakpa matam adu yaurakle aigi thamoina chetna thajai aikhoigi ma laklagani matang asida ma haina paliba asi Bhagavan bu poglakadoriba ima adubuni asumna hairaduna Rumina miron binupi ama puthorakna hairami miron binupi adu tapna thoglaklaga Rumi gi manakta lakhi Rumina nupi adubu phamhanduna maming hangbada nupi asina mahaki maming Devya kawi haina khumlakhi Rumina posak ama puthoklami madu uraga Devya na kina hanglakhi masi karino Rumina khumi sambalada thajani madudi male masina mamkhrabada Bhagavan bu poglakpagi pungsa adu yorakpada mama oigadoribi adugi mabuk mapada posak asi thambada soidana ngalakani haina asumna haiduna yengbada posak adu ngalakhide Rumi amasung Mariam di matam adu soidana lakhigani haina thajarami adubo makhoigi mi amanadi pumnamak warini asengba oiroi haina hairaki maduda Mariam na hari matam madu soidana lakhini maduda nangi namit adumakna uraga thajarakini wari asi asengbani Bhagavan soidana lakhigani tanja asida khanghoudana attack tawrakhi thongdok asida Rumina pairamba posak adu takhi maduda nupi macha aduna khunduna pairaga chenki adubo Rumi amasung Devya bu phaduna purkhi aduga miya mangda puthorakhi complex ki thong adu hangdoraktuna commander ama thoklaklami mahaki mamingna Manab kawi kasida leiriba miyamna complex ki thong adu hangdorakpada yamna ngakna yengnarami gang leader adu commander adu gi manakta chensilaktuna hari commander masigi rebel sing asi aina phamani aibusu complex ta satpa yahanbiyo commander na paukhum piramdana Rumi gi manakta changlaktuna hari fertile oibinu pi asi asuk kuina kadai de lot uribano commander na magi mi singda amuk hari nupi asi puduna lepta chakhro aduga mahaki naupuriba sidagi extract taunana bathorang toruro Rumi na hari mahak puthadokpiyo commander na amuk makhatari adude hayo sambala hari mamafum asi kadai de leibano gang leader aduna device ama pairaga sangsilaktuna hari sidalere sambala device sidagi Mariam video call oina thoglaktuna wari sanarami commander na Mariam da hari Mariam nahak ngasisu yamna phajarami mafam asida hanuba asi tharaktrabasu nang oina lakpa yatra rebel na khoina kanagidamaktano asuk wana honaribase asumna haraga commander aduna sem ama charaga aremba adu makhada langtharami kasida leiriba mi singaduna sem adu munarami madu uhalaga Mariam da amuk commander na hari yengo hui singa sigira na khoina wana honaribase Mariam na amuk khumlai hayenggidamakta amasung matau asumna ohilliba asigidamaktani ai khoina honaribase commander aduna Devya da regi khulai tamduna hairi ngasi loisilabadi hayeng leiraroidaba natra matau adu uraga Rumina Devya bu kanbinaba kanna haijarami maduda commander aduna khumlai pare adudi sambalagi leifam haidu madu natrabadi mabu lemna tharoi Devya na thamoi sokna hari haidu kano mafum adu haiduk labasu makhoina ibu lemna tharoi aduga makhoina lemna thaduk labasu matam asida chatnariba asida ichana taibang mirol fawbado ai pamde matam asi awonba puraktaba yade wai asi taraga commander na wrong answer haiduna mabuk aduda khulai adu kapsili Rumi yamna nungaitana kari amata tawbu ngamdana Devya bu yengbirami aduga ngakpinaba haijarami Devya na hari kari su wakal hantaba tawbigano nahakna thiriba maado soidana phangani asumna hairamlaga Devya mafam asida siki Rumina yamna sauna achakpa amaga loinana khangduna lerami
Commander yam na karim na duna mayam tana na bahari. Ure dana. Kari amataka na roy. Malem da husik lan amatalite. Malem na sida mapu amakakta ni lady ba. Mahak adudi Supreme Yaskin kaktani. Wahi sitaraga Romina amuk hari. Nang na hari do achumbani. Mapu amakakta ni. Amamba siloy kragani. Hausikti angan balak pagi matamni. Pumnamak awan bu oidak lagani. Wahi sitaraga Commander na Romi busu kulay aduna kapsilami. Rebel khara thautok adu lumdur yengami. Adubo Romi da kulay na kapa adu uraga nungay tana khongpham hongbada Commander aduna rebel sing adu fana na order tawrami. Aduga phaba ngamba aduda unit lising mga pigani haina su lauthok lamlaga amuk complex ta hanki. Device tagi Mariam tholuktuna Romi ga wari sanarami. Romi na Mariam da angang sing adu ngasidagi nangna wari lihawro haina hairamnaga siki. Geng kutpu sing aduna rebel sing adu phana na bahaiduna tanarami. Atopa sinamada sambala hariba mafam adu ulai. Chawrab u pambi ama mana amata yaudana hauba adu uraga angang amana u pambi asi sirabra haina hangbada Mariam na kumlai. Sidi matam ngairibani. Matam mado soidana lakhigani. Amamba sisu soidana ngalakhigani. Matangi sinda kasida amuk ulai. Mafam asida geng singaduna rebel singadu leptana tanarami. Rebel ama senfam laitana leptuna lerami. Robot macha amana rebel asi phabagi unit lising mga fangani haiba khanglaki. Scan tawduna yengba matamda. Robot aduna geng sing aduda nakhoi satkro. Rebel si aikhoi gini. Asumna haraga device amana rebel gi makut ani adu phajinduna thamlami. Geng sing aduna yamna usitana tawrakpadagi Bhairaba gari manungdagi anaiba entry amaga loinana songthorai. Bhairaba si ngasi phawa fight amata maithiba ngamdriba misak amani. Bhairaba gi ming asi tabada makhoi sing asina su Bhairaba si maithiba ngamdriba misak amani haiba si hana takiba oirami. Adubo geng sing aduna karisu usilamde. Aduga hari sida ahlamasu leire. Nang ngamlabadi punna unit lising tara panglagani. Bhairabagi robot asigi maming buzi haina kawi. Bhairabana comedy tauduna geng sing adugu punarami. Angak pa kulay makhal kaya season aduna punarami. Aruibada masa yamna phaba miyoi ani amuk laktuna Bhairabagi yamna sathina punaraduna rebel adu magi gari adu habanki. Miyoi kaya mathang thoklaktuna Bhairabagi yamna sathina punaramlaga geng leader adu dagi haikibi unit sing adu lawba laklami. Bhairabana ahal aduna purakhiba murti adu geng leader aduna pairamba adu lawduna yenglami. Maduda ahal aduna hari. Madu ehakini. Bhairabana murti adu ahal asida masigi unit amata phangloi haina hairamlaga pirami. Ahal aduna murti adu paidun hari. Masi kala Bhairabani. Miyamna thajanari. Madudi matam mamada kasi asibu ngak senduna thamkibani haina. Maram asina kasi asi nahakna ngak senbiu Bhairaba. Wahi asi taraga Bhairabana thausadana hoi haina khumnami. Maduda Bhairaba bu masak khangba misingna kari haiba. Nangna kasi asi protect tawriba. Nang mafam asidagi chatkibaga kasi asi karisu tawdana leigadawribani. Asomna haiduna Bhairaba bu potchai amang ata thokpagi unit singu haiduna puki. Matangi sinda complex ki counselor banina angaka posak ama phanglami. Posak asigi maramda makhoina akuppa khangba ngamlamde. Counselor banina yamna ngakna posak adu yenglami. Aduga signal ama pibagomna from asigi heroine Deepika Padukone ulai. Mafam asida nupi mayam amasu leirami. Nupi sing adu mafam asida fertile haibati miron bi nupi singbu seba tawduna leinarami. Mafam asida guard taduna yamna cheksina senarami. Miron dun leiribi nupi sing adu masana pamjaramde. Matam asida thabak tawduna leiribi nupi sing asigi khudangda coat amamam haglami. Hariba coat adu scan tawduna makhoina chananaba chinjak sing laurami. Nongma
Deepika Podokona Miron bi amagi chananaba sem adu mana puduna lakpada guard amana mamangda thalami maduda Deepika lambi thadoknaba haibada guard aduna sem adu puthoklami aduga report tawgani haina kihalami asengbadi guard asina Deepika bu pambana matam pumnamakta ayetpa piduna talairakpani guard aduna sem adu amuk handuna piraga hari nangna positive oiba ngamdrabasu smart ti oinra bhono Deepika laithoktuna chatki atopa sen amada commander adu complex ki lab manungda changlaki maduda scientist amana yamna ngakna lakani haiba khangba ngamdi yamna thajadana lai asumna haibada commander na adudi ai amuk hankrage haina yamna usitana haibada scientist aduna makha tari aina haijabadi maramadu maduna sade sir commander aduna scientist sing adu hanglai project ke adu numit kayani leire maduda scientist aduna 90 days khakta leiba ngami haina khongki commander na amu hanglai supreme yaskina numit kayani leiba mathok tai haibano scientist na amu khumlai numit chama yankhaini leiba mathok tai hai commander na yamna sauna hari namai sing adu gaidro nupi lising kaya thamduna project to bubu mai pakpangam dibse scientist amana commander adu kausinduna project to riba adu yenghanduna hari supreme gi formula si yamna sathi maramasina miyoi bigi DNA da match to bangam dribani positive oibe nupi khuding makta apply to dunu yenglibani commander adun hari 91 days surbanatra adu oradi makhoi sing adu extract to dunu serum semo why ase taraga scientist adun khumlai matam khara wali sir commander na makha tan hari aingonda matam adu leitre supreme na ibu korglabani asumna haituna miron binupi adu triangle shape amagi chamber da haptuna mari marang kaya thajinduna extract taunana bhonarami maduda miron binupi adu yamna wana khangjarami aduga ngayak leiraga nupi adu siduna makhada thadarami asumna miron bi kaya bu project asi tawbuda fail oiduna achakpa maida thadarami commander na madu uraga kari sukhandana nupi adu sirabra haina hangbada scientist adun khumlai kuirabani project asina fail oiduna laklibase project ke haribasi karino masigi maramda ai kupna khangbu pami supreme yaskin gidamakta thawai tharaba sungam ai bu thajaduna supreme gi manakta amukta pubiyo aina gyan tabada waba khara lei masi clear oirabadi project asi soidana mai pakani maram asidagi commander na scientist adu supreme gi manakta lakpada purakhi scientist asina extract to serum adusu puduna lakhi aduga supreme gi manakta makhoi punna changlei commander na supreme da hari serum asi lepta khwaidagi afabani aina extract to handuna puraklibani asumna haiduna serum madu puthoktuna pirami scientist asina makha tari numit chamadagi hena hingba amata ngamdre serum asi karino scientist adu commander na tumina leina bhaiki supreme adu mathakta paiduna tumina adumak phamduna leirami masa adu akibagi saglone serum adu masa da hapchilami ngayak leiraga supreme ising adu tadun lupsanki aduga amu phawgalaktun hari matam kuirabagi tungda ngasi amuk kanagumba amana aibu hatnanaba tawri asumna hairamlaga device amana scan tawduna yenglaga scientist adu mathakta thangalami scientist aduna amuk supreme gi mathabakta machin tumba amana lengslami maduda su siba ngamlamde supreme na scientist aduda aibu haning libasi kari maram gino haina hangbada scientist na khumlai afaba oirakna bagidamaktani malai masida tawningbada tawribana hakkanano supreme na scientist adu mafam asida hatukladuna isingda thadarami aduga commander amasung counselor da numit chama yankhaini phana miron bi ngambi nupi adu thirakna ba hairamlaga hanagi mafam aduda amu changduna famki mathangi sinda Deepika Podukon ulai mahakna sem adu pudun laklaga magi leifam aduda wakal nungaitana phamthaduna lerami khanghautana masada karigumba ama fauraki matang asidagi aikhoina khangi madudi mahak asi mironduna lerami
masana section thorang loduna lotuna lakhibani magi mamanabi amanasu Deepika asi miro le haiba adu ukhiduna khanglaklami mamanabi aduna namit kayani surabano hangbada Deepika na namit chama yankaini sure hari mamanabi adu yam nangaklami maramdi namit chama yankaini suna miron binupi amata lep asida yaukhidri mamanabi aduna hari mamangi thada nang negative lakhriba natra aduga matu karamna Deepika na khumlai aisu khangde chayol khargi mamang da su negative oiki adubu haksang da karigumba ma forki madudagi asum oiki bani mamanabi aduna amuk hari nangi asingba si complex da khangnarak karamna tawgani kayam kuina lotuna thamngam khini law satun hairusi complex da nangburani oina thamkhrani wai ase taraga Deepika na amuk khumlai nate complex na khangkrabadi angang asi su harkragani mamanabi asina amuk hari nangi pukti yauriba angang asi lab experiment tawduna yawhanbani mapa yawbusunati nang aduk yamna pukning nungsibagi mathuk tati wahi ase taraga Deepika na thamoi sokna hari angang asigi mamadi aini dana aigi babana aibo angang oiringaida complex asida yonthoklamबani imasu masak khangjarakte aduna ai angang asi pami chanbiduna aigi wa asi tabiyo asumna haiduna mamanabi adu khamki mathangi sinda kasida mo ulai bairabana magi garida rebel adu puduna laktami aduga mafam aduda kumthaduna leirami rebel aduna bairababu yamna pamjana hari bairaba nangdi phunabasu yamna hai nangdi ai hero ni aduna aikugi saita haibadi rebel sing saita gi fight tawsi wahi asitaraga bairabana unit yamna fangadra haina hanglaki maduda rebel na amuk khumlai bairaba unit khaktagi khalaga thabak tawgadra afabagi damaktasu thabak tawu yadabra bairabana amuk khumlai side kayadagi aina fight kaya tawkre aigi side tagi hena faba amata leite phana tawrbasu ahongba amata leiroi asumna haiduna mahaki punsi wari adu liba haurai bairaba yamna piklingaida lan amada pilot captain amana kanbiki aduga punna leiminarkhibani bairaba khara chaukhulaki maduda captain aduna pumnamak tambirami asumna kuina leiminarklaba matungda nongma captain na paisa leitrduna bairababu yonthokpa pamlami aduga captain na complex da चटखिबा हाइन खंजरमी कैप्टन यामना नुंगाइतना बाइराबदा सोरी हाइन हाइरमी मरमदी यूनिट की खंदुना योंथोखिबा अदुगिदमा अदुबो तंजासिदा रोबोट खरा लाक्तुना कैप्टन अदु फारमी मरमदी बाइराबना हाना कैप्टन अदु योंथोखिबना कैप्टन अदुना बाइराबदा हाइरमी यामना चुमी अदु माइना तौगदमनी मदो होंगबा यादे asumna hairamlaga captain adu phaduna puki bairabasu unit tanduna complex ta satpa asi yamna pamduna ngasi phawu lakhibani wari asi bairabana rebel adu da libada rebel adu kapladuna nungaitaba phongtoklami mathangi sinda meyoi khara bairabagi workshop ta lakhi aduga bairabana pukiba unit sing adu piraknaba hairakningai tanja asida rogji gi entry oiduna thoglai Roxina atopa mising adun hari nakhoi gi amata ikhangde bairabana aigi unit sing pirak labu matungda nakhoi na mabu phugera hatkera to asumna wahau asidaki atopa mising aduga inkhat naraktuna Roxina mising adu yamna sathina phubadaki chenaki Roxina bairabagi manakta changlatuna mangakta chingkhatuna hari aidi asengbagi oina nangna ibu pambra haina khalure aduga nangdi unit ki matungda ताना दुन लेरिबो एरमे वाही असे तारगा बाइराबन हरि अइना नंगबो कया मिस तोइ खंब्रा अइ कदाइ रे सुचलुई रोगजिना अमुक हरि अइ सुखंगी नंग कदाइ रे सुचलुई हाइबा अदुबो अइदि चलगे अइदि अमुक हन उबो फंगलरोय बाइराबना कदाइ रे चटकदौरिबनो हाइना हंगबदा रोगजिना खुमलै अइ कॉम्प्लेक्स ता थाबुक फंगले अदुना हयेंगदगी अइहा चटख्रगनी
Why is it tabada, Bairabana, Yam Nahara Jeremy? Adu Hadi. Roxy, please. Nang Kangbra. Aina Nanga Hanbu Unakiba Miku Adutaki. Nang Tigi Wakal Kanduna Lady Bunny. Roxina, Bairabagi Kadar Adu Kangaduna. I koi ani ahan ba kadai da unakibagi hain hangbada Bairabana asengba adu haiba ngamlamde maduda Roxina leithoktun laki Bairabana matungda tanaraktuna amuk mabusu complex ta mikup amatu oirbasu pubiyo haina kanna haijarami maduda Roxina hari phare dudi aibu thamoi sengna I love you haina amuk tairo Bairabana Roxida I love you haina haibada Roxi leithoktun chatkitawi Bairabana Roxibu Faduna Phil Amagaloinana I love you Hain Haidami Roxina Nangdi Masidagi Henba Namlaroi Haidamlaga Laithoktuna Laki Bairaba Ngahak Liptuna Lerami Roxin Amuhari Hayang Ayuk Pung Mapan Isketa Why Sitabada Bairaba Harau Makalam Laurmi Batangi Sinda Dipika Amuk Ulei Mahak Adumak Asengba Adu Losinduna Tamlami Nupi sing adu kokthokuna scientist aman hari nakoi pomnamak hayeng check togdunu yengani maduda amakhak oribasu positive oribadi aikoi mai pak lagani supreme gi minung sigi makhada positive oibi nupi sing adu siding tobu yaragani asumna hairam laga scientist sing adu chatki mathangi sinda complex ta chatnaba mi sing ulei makoi singi marakta Bairabaga Roxi ga su yaurmi asumna makoi ani gate amada changlaktuna complex ki manungda changlaki Bairabadi supnagi pung amakhakta thabak tawdunu leibagi ayaba adu piraki lift tongduna laklaga makoina thabak tawgadoriba floor adu yawruptuna kumhoi Roxi na hari room asi power generator from room ni mafam asidagi complex asi power generator ribani aduga masida season riba power asina prithibidagi lawribani asumna makoi ani wari sanaduna thabak tawrumi Bairabana angakpa mafam adu uraga manglan amada tawdunu leiki Roxina Bairababu thabak tawnanaba kausinbada Bairabana Roxibu namduna puthoraki aduga lift tongduna laklaga mafam amada khamduna yenglami amukta ukidriba hayang leirang tana thalaba machu thokna phajaraba mafam adu uraga mitfam hongdana yenglami makoi animak phajaraba mafam aduda changlaktuna yengi Roxina Hallasi Haibada Pajaraba Sagol Ani Laki Sagol Ani Aduda Tongduna Makoi Ani Changduna Pajaba Mafam Singadu Yang Minarmi Bairabadi Mafam Aduda Pungau Ngaukre Aduga Amok Mafam Amada Changlakpadadi Yamna Chaurba Masung Yamna Pajaraba Building Amada Mayam Party Tautuna Lerami Bairabasu Mafam Aduda Isai Satuna Dance Taurami Maduda soibadagi murti achauba ama tu tharaki maramassidagi Bairababu security singna phaduna complex mapanda inthoraki atopasin amadana Deepika amuk ulei magi mabuk adu matam kusilakpadagi sauthoraki magi leifam aduda guard adu ngaituna leirami aduga fage tawbada Deepika tusalami tawdok asidagi guard asina Deepika gi maramda yamna ngakna khanglami Deepikana kulai paikatuna guard asida em tawduna leiringaida mamanabi adu changlaki Deepikana mamanabi aduda mating nijarami mamanabi aduna khonglei thuna Deepika gi manakta changlaki amasung kulai adu lawduna guard aduda sinarami mamanabi aduna guard aduga manakiba aduda Deepika yamna nungaitana leiki asumna Deepika gi aronba adu khangki mathangi sinda kasida nupi macha adu amuk ulai Nupi macha aduna asum lakpada mawo fananaba tanarkibasing adu thengnaraduna chalaki Nupi macha asigi matungda army amaga robot amagana kanna tanaraki Nupi macha adu asum chalakpada mandir amada chansilami Hairiba mandir asi chahi lising taruk henbagi mamangda Krishnana sap tawduna thamkiba aswathamasu matam adu ngaiduna leirakibani Nupi macha adu Sensilakpada robot aduna pharaga hunduklami maduda aswathama khanghaudana mamit pangthorei atopa senda commander na Deepika bu yengbulaki maduda scientist aduna hari nupi asina mirondunu leirakpa si numit chama yankhaini helame aduga
angang asisu ataiga manade yamna stable oi week khara leiragadi angang asi taibang phauruklagani wai asi targa commander na khumlei supreme na angang yongning de nupi asi extract tawna ba ready tawro asumna hairam laga satki mathangi sinda mandir da amuk ulei nupi macha adu tapna haugalei aduga ising thakki tawbada nakalda asothama khulaina panduna I taithoklag leiba adu uraga manakta changsilaki aduga wari sanarami nupi macha asina mahaki maming raya kawi hain hari aduga amuk makha tari nahakti yamna sathina phuna bahi rebel gi misang sangduna phunarabadi rebel na soidana ngamgani wai sitaraga asothama na hari landa asibatana angamba oi madu aigi lan nate rayana amu hari nahak mapanda tawriba mong asi khangdabra nahak mafam asida lerekpa kayam kuire nangna miyoi kaya gi punsibu kanbiba ngamgani asothama na khumlai aidi punsi amakhaki damakta ngai duna lerekpani mathangi sinda complex ki lab ulai lab asida Deepika bu faduna puraklaga commander gi mamangda sinarami commander na hari supreme di numit chama kun khakta leiba ngambi nupi oiradi yare haribani adubu nangdi madudagi hena kuina leiba ngamli aina mamal yamleba seram masibu supreme da isamak chatuna pirugani asumna haiduna Deepika bu chamber manungda extract tawduna seram madu semnanaba thorang tawrumi Deepika na kaptura mabu kanbinaba kanna haijarami adubu kana amatana tabiramdi extract tawbagi process adu haurakpada power adu mutki angakpa thawdok asigi matungda sin ahum thongna ulei madudi counselor na posak ama phangkiba adu signal ama phanglaki maduda counselor na sokpada masa mathanta yamna lapna hundoraki posak asi Mahabharat ki landa Arjuna sijanaba ten oirami atopa sin amadana asothama dasu signal ama phanglaki aduga lep aduda amuk ulei chamber da yauramba Deepika adu yauramdi mai sakpham aduda nanthaduna lakpada mamanabi aduna makhutta yanduna kanbirami aduga hari aina nangbu kananaba atopa lambi amata leitraduna tawkibani wai sitaraga Deepika na hari aidi pumnamak loire haina khalamlabani angang asisu sikragani haina warurabani mamanabi aduna hari nangna angang asigi khanbada nasagi karimata khandre Deepika na khumlai chumi maramasina angang asi aigidi yamna special oiribani mafam asida nupi sing asigi maming code name da kaunarami mamanabina Deepika da hari matam leitre ekoi mafam asidagi yamna thuna satkrase aigi mising da so aina message pikrabani Deepika yamna ngaklami mamanabigi wa adu tabada mamanabin hari ai rebel amani chahi anidagi lab asida spy oiduna lakibani ai sambaladagi lakibani aina mafam asida tamthirba thawdoksing asi uraga kari amata tawba ngamdan leiribani mission kaya tawnanaba sem sarga leiri adubo nangga thengnarubadagi nangbu kanba asina aigi khwaidagi maru oiba mission ni haina khanki asumna haiduna makoi ani lakminaki mathangi sinda kasida Bhairaba amuk ulei Bhairaba na magi future gi maramda yenghalami maduda nupa aduna nangi punsida chauna ahongba ama laklagani haina haraki aduga achobu problem amasu lakhini haina suharaki madu taraga Bhairaba mafam adudagi thoktuna lakhi atopasin amada mamanabina Deepika bu tunnel singdagi puduna asum laklami tunnel asigi wangmada mamanabi asigi miyosing ngaiduna leiramlagani haina Deepika da hairami tanja sida khanghaudana complex ki guard sing adu changlakhi mamanabi asina yamna haisingna guard sing adu attack tawduna Deepika bu yamna thuna chatkina balambi takpirami Deepika na tunnel adu fauduna chalan khraga mamanabi aduna guard sing adu thatuna thamki tunnel gi wangmada rebel gi miss sing adu ngaiduna leirami matang asida aikhoina khangi madudi mamanabi adugi maming Lily kawi haiba se mapanda leiribe singa sige manungdagi nupi aman hari Lily na sukuina undercover da lerakba sida ngasikak pau phori masina takpadi yamna maru oiba thabuk oigani aduna aikhoi manungda changse
asumna haiduna changge tawbada nupa amana khamduna changhalamde aduga truck manungda famhalami amasung sambalada hallaga chalasi hairami manungda Deepika na tholake tawbada mai kanna chaltuna lerami nakal amadana Ashothamana mandir asida ising marikhara thoglakba ubada ngakladuna yenglami amasung Krishna na hairamba wa adu ningsinglaki Rayagi masada yaurakhiba mani adusu yamna langna ngalaklami Ashothamana mani adu lawduna masi aigi siva mani ni haiduna hairki aduga ngairakpa matam adu yaurakle haina su hairami Deepika di mairak aduda chatpa ngamdaduna lerami adubu complex ki guard sing adu lakpada sirabasu yare haibagi matagum thamoida machabu nungsibagi thajaba amaga loinana mairak aduda samduna lakpa horami asomdasu Ashothamana magi mani adu maraibak hapchilami matam asida khanghaudana nungsit ama silaki maram asina Deepika na mairak ta tholakpa aduda mairam sing adu humdoktuna Deepika da asokpa amata yaudana thoklaklami rebel sing adusu tunnel aduda kanagumba ama lakle khanduna truck tagi kumtharaktun leinarami guard sing aduna mai sakba lambi aduda lakpada maina tumna chakhatki Deepika su yamna wana tunnel adu lanthoraktuna leimaida haithaki Ashotthama su mani adu hek hapkhibadagi masada soklamba pumnamak phaki aduga mandir adudagi tholakpada Rayana ngaiko naha kanano asumna hanglami maduda Ashothamana lepkak tawduna khumlei ai Dronacharya machanupa Ashothamani asumna hairamlaga thoglaktuna chatki Kasidasu miyamna Bhairabadu unit tonba sing thorami maduda Bhairabana nakhoina aingonda unit thoribasi ayhak kanano khangbra ayhak asi the great Bhairabani asumna haiduna makhut thangalami maduda round taba so posak ama mai chaglami aduga makhada tarki mayam pomnamak yamna ngaknarami amasung Bhairabasu masa mathanta yamna ngaklami hairiba mai chakpa adu turakpada Bhairabana ngaktuna thamlami mai chakliba adugi nakal amadana murti ama yaurami murti adu mamangda ahal amana purakhiba murti aduga chap manarami ahal adusu matam masida lerami mahakna yamna ngakna thaudokbadu uraga hari kasida Bhagavan amuk halagle Bhairabasu masada power ama lakpagumna tawrami Bhairaban hari buji karigumba amadi ahongba lakle asumna sinasida film asigi interval oiki film asigi ani suba haibadi interval gi makha adu yamna thuna thagat charaktuna mayamda khudol tamna buhona jarake matam adu mayamna nungsibiduna khaurangna ngaiminarasi video asibu mayamna like share amadi comment sing yamna tawbiduna thauna hapiyo haijari aduga channel asibusu subscribe tawsinbiyo hariba video asida mayamna masing yamna support tawbiraklabadi makha tabo part ki video adu yamna thuna thagat chanaba honabada achobu thauna oigadoribani aduna yangbiriba pomnamakna channel asibu soidana subscribe tawsinbiramna haijari pomnamakku ikai khumnajaraga ngasigi oinadi matang asida tension jari